My news Guwahati da Maichilon gi pau tabri basing bu yan han wakta da chingangbam Sujitrani na kurumjari hojinga sigi samlappa mriba pau sing lowirasi Assam gi model Raj Kanya Barua ngasidi police ki makhutagi nanthokpa ngamkhidre Medical board na Raj Kanya gi masangam dabasi yamnamak aruba anaba nate haina report pirakpadagi Dispur police na GNRC hospital da lila sanaduna ICU da lerambi Raj Kanya bu phaduna pukre Raj Kanya bu bel phangbagi khudong chaba pikhiba police officer sing phabata nathana mahakbu ICU da leibagi khudong chaba pikhiba GNRC gi doctor sing su pharaba yana leire Panbayai model asina Inglisingani Taramanga da Guwahati gi Latasil police station da amadi Inglisingani Taratretana Teramaya da Taushinaduna police ki makuttagi nanthokki adubu handakti mahakna yu thakchinduna gari thoraga Guwahati sahar gi lambi da thabak suriba PWD gi labor nipan takhairamba amadi makhogi manungdagi amadi makhong animak phawba kakpata kiba asigum laba tamthiraba crime thogan kiba model asi ngasidi mahaki khadrakta police su pangthabangam khidre CM Himanta Biswa Sarma gi akanba order matugina police na mathongna leina model asibu ICU phamungdagi pharaga pukhi handakti maki mathakta IPC gi section 308 su pankhi hariba section asigi makhada mara leiramba thoklabadi mahak jahi 3 phawba jail da leiba yana leiri panbayai Raj Kanya Inglisingini 13 ta Miss India finalist phawba oikibani Assam da India gi ahanba e-fish market fish wale app launch tawkhre aquaculture gi oina fish wale app asina one stop solution piragani app asina nga aquaculture equipment amadi hidak langthak loidana nga gi machinjak amadi nga gi marumna chingba online gi kuthangda order tawba amadi yonbada mateng panglagani Congress tagi tanthokraba MLA Sherman Ali ngasidi CM Vigilance Cell na phakibaga loinana nimit tarani micham phadok singa punna jail da leiminaragane maragasida AIUDF ki henjinba wangang sangang nganglamba MLA Aminul Islam ngasidi mahaki wangangi sur hongkhre kharani mamangda mahakna sahid singda ikaiba piraduna chaikibane adubu Congress MLA Sherman Ali na ngasita Tariba dasasi ubudagi mahaki sur onki mahakna kaidongoida su sahid singda ikaiba pikide Sherman Ali da warning tawkibani media kharana mahaki wangang adu semdok sadorakpani haiki Matamamada DIG amoina muktuna palamba Raunak Ali Hazarika Paltan Bazar gi lokapta ngarang numidang huran basinga punnam leiminakre Raunak Ali gi maral mathumasi maki income dagi saruk chada chamaga humphumari heli hairi Simla da leiba resort amasung Guwahati gi tongan mafam da leiba yum amadi lamsing asi yamnamak hongna leiba oina makna ulamki adubu ngasidi madugi asengba mamal lupa crore kayano habadu khangba ngamle Assam Soccer Fatso Association Headquarter Lakhipur amadi Kasar District Fatso Committee na punasin langduna kunmanga suba men soccer tournament come selection for Kasar District Inglisingani kunma thoigi makhada Young Farmers Club Tolengram na yumbu iduna second late Gangom Nilo Singh and Lekham Devi Memorial Fatso Playground Tolengram Lakhipurda Lakliba October gi tang kunithoidagi hauragani loinana A1 level national referee training gi damak Assam gi Fatso member nipan Lakliba October 10 da Ahmedabad gi damak khongsalagani khongsan gadoriba member sing adudi Kasardagi A Joy Kumar Rajen Rongmei A Nabachandra M Premjit A Chandra Mohan amadi L Santi Kumar loinana Hozai dagi Preeti Devi amadi Haila Kandi dagi K Ravindrani haina Joint Secretary NG Brazakishore na thadorokpa chirol amana khangalakli Jeliarong Baudigi Hanagi President Atwan Abonmai Mihat Kamari Lina Semkiba JAC Amadi Manipur Legaki Marakta Memorandum of Agreement Ama Sahi Tongnakre Manipur gi CMN Biren Amadi Jeliarong Civil Organization gi Luchingba Singsu Yaukiba Marirak Suboina Paminakiba Duda Purakiba Yanabagi Matungina Mihat Pada Chenaba Singi Matakta FIR Panba Amadi NIA na Thiumba Chathaba Manipur Legaki Additional Chief Secretary gi Thaktagi Tadaba Officer Amabu Enquiry Tohonba Loinana Tha ahumgi manungda report NIA da sinaba abonmai gi machanupa ahalda Manipur Police Department ta sub inspector gi pham piba abonmai gi naknaba miyoida lupa lakh tara compensation oina piba amadi abonmai gi ningsing yumbi ama yungba asina chingba yauri yanaba asina maram oiraga JAC na makhal khudingmaki khongjang handokre amadi aroiba mathong mangam pangthoknaba maki hakchang loksinbadasu yanakhre
नाकल अमरोमदा अथवान अबोनमाई मिहाता चेनब मियोइसिंग लेंगाकना फादुना मतिक चाबा चिराग पीगदबनी अदुबो मिहादसिगी मतंगदा तमेंगलोंग डीसी अमदी एसपी ट्रांसफर तौबा अमदी सस्पेंड तौबा यारोय हाइना तौसेम स्टूडेंट्स यूनियन कुकी स्टूडेंट्स ऑर्गेनाइजेशन तमेंगलोंग डिस्ट्रिक्ट ना सोशल मीडिया दा थादरोकपा चिरोल अमना खंगलकले नेचुरल जस्टिफिकेशन याउदना तमेंगलोंग डीसी अमदी एसपी ट्रांसफर तौबा अमदी सस्पेंड तौबा हाइबसी मरम चादेसु हाइरकले UCM na langban thagi aroibo oina the Great Junab Rising Memorial Complex ke krupata miyamna hailei amadi cheng thoiding na chingba katuna athoba singbu ikai khomda utkre tharomasi gamri lena UCM gi president Joy Chandra Khonthaujamna Manipur ngamkhai gi damak thawai fawba thadok pangami habadu utkhibaga loinana lengak na khangba ngamdabadagi ceasefire agreement tagi without territorial limit haiba waising asi inglisingani amagi July ta kuntareta lokthokhiba adu hawrakliba naharol singda khanghanba mathau tai haiki अमुखना निंगतंबा पुरक्तुना लंगथवाल कोनुंगदा निंगतंबगी फिराल चिंखलंबा महाराज गंभीर सिंह अमदी अतै अथौबसिंगी मफमदा हानगी मिनिस्टर ओक्रम जोइना हैथा लैथाबगी थौरम लिसांग हिदेंदा पांथोखरे अबोनमाई मिहात की मतंग द सेंटर की होम मिनिस्टर अमदी इम्फाल द ngarang laklamba वाइस प्रेसिडेंट ना सेंटर की लुचिंग बसिंग ना वाफम अमा फावबा फोंगदोकलमदबा अमदी कंडेम तौरमदबा सी लाइबक थीबनी हाइरकले मिहाद असी की मतंग द थिजिनबा सेम की ऑफिसर सिंह फमदुना लेरगा कदाइदगी अचुंबा पुरकदोरिबनो हाइनसु ओ जोइना पलकले CM Biren na Ojoigi wabu wara haikibadu mahagna suamo CM Biren gi wabu wa oina loba yagadra haina paumisingda wahang hanglaki Patriotic Writers Forum Manipur na sinjanga si langbal thagi thasu numit asida forum asigi layoi kraba aiba aibi sing amadi ipai pu sing da kokno na khrum jabaga loinana Imphal Turel da langbal haisoi tambagi thoram pangthokre forum asigi president Nauribam Khambaluwang secretary Rakesh Naurem loinana S Premlata Devi RK Nirmala Thokchom Lansna Chanu amadi Yaifabi Laishrumna chingba na maroiba luploi kayan na saruk yakhi forum gi president na phongdokhibada Sagolsem Indra Kumar Professor Jodha Chandra Sanasam Raghu Laisang Them Khuraijam Nimai Charan Dr. S Suresh Keso Singh Irengba amadi lamdamasigi pai pu singi thawaina ingna chikna pothajanaba hengang marjing lai haraupam gi nakal da cheliba Imphal Turel asida pangthok jabani haina publicity secretary MK Saroz Khana thadorokpa chirol amana khangalakli City University Punjab na Manipur ki candidate singyoina IAS ki online coaching ki khudongchaba piragani haina University asigi managing director Manbir Singh nangasi Imphal gi hotel amada paumi sing da phongdokre chahi 19 dagina 38 fawgi manungda leiba graduate loiraba mahairoi sing da online free coaching ki khudongchaba asi pigani hairi GP Women's College Teachers Forum Imphal na Manipur ki Governor amadi Dhanamandri University ki Chancellor Manipur ki Chief Minister Education Minister Vice Chancellor Dhanamandri College amadi Commissioner Higher and Technical Education da wakachema ngarang October 5 da pishinkre Constituent College Singdagi PG course DM campus ta hongjinaba DMU authority na handak ta lokhiba warep aduda mireng thamlaga hokiba September 13 da master course leiba department punamaki head singi emergency meeting da lokhiba warep matungina DM University asi campus ani thokna habadi main campus amadi south campus haina khayoktuna south campus na GP Women College ta thambiu aduga main campus asina nupa amadi nupi animaki oina higher education gi center oina thambiu aduga south campus habadi GP Women College asina nupi singtagi oiba higher education gi center oina thambiu hairi samna harabada GP Women College asi chaliba session asidagi DM University gi women exclusive campus oina thambiduna status quo maintain tobiu haijarakli karigumba thorang asi University Authority gi maikaidagi oithok loidaba oiragade DM University gi constituent college singi list gi GP Women College asi tangai fadana lokthokpiu haibagi wakat forum asigi General Secretary K Sanaton Sarmana khuyek thaba wakatchi asida mayek sengna pankhi Nagaland ki CM Nephew Rio gi Kohima da laiba residential complex da Naga Santi gi wari sanabada apan balehendanaba Nagaland gi political party singna amatoina punsindona sem ki ba United Democratic Alliance UDA gi ahanba mifam ama phamkre
लेंगाकना पॉजिटिव ओइबा खोंगथांगसिंग लौखलकपा लोइनना मतम कुइना लेपलरबा मतुंग पीस प्रोसेस मखा चथनबा होटनबदा नागा पॉलिटिकल ग्रुप सिंगना लौरिबा थौदांगसिंग अदुबुसु थागतपा फोंदोखिबगा लोइनना नागा इशू सिंगी वारशिन पुरकनबा होटनबदा UDA होटनबा याबा होटनगनी हाइबगी वारेपसु अमत ओइना लौखि नागालैंड बॉडी बिल्डर मोवालोंग यादेन रिपब्लिक ऑफ उज्बेकिस्तान की तास्कांत पांथोकिबा वर्ल्ड बॉडी बिल्डिंग एंड फिजिक्स स्पोर्ट्स चैंपियनशिप इंग्लिश कुनमाथोई की कुनमाथोई सुबह एडिशन मंगा सुबह पोजिशन लौरखरे पनबा याय बॉडी बिल्डिंग अमसुंग फिजिक्स स्पोर्ट्स इंडिया बु रिप्रेजेंट तौबा नागालैंड की अहानबा बॉडी बिल्डर ने चही 53 सुरबा यादेन हौजिक हौजिक दिमापुर लेबा बॉडी क्राफ्ट जिम की मपु अमदी हेड ट्रेनर ओइरिबने मिजोरम कोविड लाइचत संदोरकपा थिंगबा मिजो नेशनल फ्रंट लेंगाकना ngamdre हाइना सीनियर कांग्रेस लुचिंगबा जेट रालतेना हाइख्रे मियाम की पुंसीबु सानदुना पेंडेमिक पु ओइजा ओइथक फंगनबगी खुलाई अमोइना सिजनरे हाइनसो लेंगाकी मथक्ता अहकपा मराल सिरखे मियोई चहुमेना सिखिबा हाइबसी तसेंगना यावनमक थमोइ सोकनिंगाइने हेल्थ मिनिस्टर अमसोंग मेडिकल टीम की चेयरमैन पेंडेमिक असिबु लाक्सिनबा ngamdabadagi मियामना हिंगबदा वारे हाइनसो MNF की मथक्ता मराल सिरकले पनबा याय अवांग नोंपोकता कोविड न ख्वाइदगी साथीबसी मिजोरम ओइरिबने स्टेट अतई स्टेट सिंगददी कोविड लाक्सिनबा ngamkhre हाइबा याय मिजोरम दा हौजिक फावबदा कोविड न नाबगी मसिंग लाख अमा हेनख्रबने मेघालय की नोंगख्रेम कंस्टिट्युएंसी की हानगी MLA आर्डेन मिलर बसाई मोतना वॉइस ऑफ द पीपल समना VPP कौबा अनोबा रीजनल पार्टी अमा सेमले लाउथोख्रे हाइबा अनोबा पार्टी असिना इंग्लिश इंगनी कुलहुमदोगी असेंबली मिखलदा हेन मियेंग थमगनी हाइरे मेघालय की लाहौलोब HNLC ना स्टेट असिदा लेंगाक पाइरिबा NPP दा की हलकपदा मेघालय की डिप्यूटी CM ना अकनबा मोंग दा कंडेम तौरखरे पार्टी असिदा यावनिंगबा सिंगना मिंग चलिबा अदु खुदकता रिजाइन तौगदबनी हाइना HNLC ना हाइखि निंगसिंगबा याय ममांगदसु लाहौलोब असिना मेघालय दा लैबा पार्टी असिगा ऑफिस की गेट ममांगदा बॉम्ब थमजिलमखिबने सिक्किम लेंगाकना नेपाली लोनबो इंडिया की संविधान दा चनकिबा नुमित अदुबु इकाई खुमनबा उटलदुना अगस्त कुनबो भाषा दिवस हाइना पांथोकलगनी लाउथोख्रे काश्मीरी पंडित बिजनेसमैन माखनलाल बिंद्रू श्रीनगर लैबा महाकी फार्मेसी मक्तदा टेररिस्ट नि चिंगनबसिंगना कापतना हलमखि खुदकता महाक हॉस्पिटल द पुखि अदुबु कनबा ngamkhide इंग्लिश चमापन मरफु तरादा मिलिटेंसी नंबर मोइदुना काश्मीर की पंडित कम्युनिटी ना काश्मीर थादोक्तुना चेनखिबा मतम अदुदा काश्मीर दगी चेनखिदबा मथौना लैबा काश्मीरी पंडित सिंगी मनुंगदा बिंद्रुसु अमा ओइरिबने बिंद्रु मेडिकेयर कौबा माकी फार्मेसी असी अकनबा टेररिस्ट की थोंग कयागी मरक्तसु अदुमक महाकना रन तौदुना लाखे ngarang leibak pokpa numit Srinagar amadi Bandipara lalhobagi thokdok ahum thokhi amasung civilian micham ahum sikhi madugi manungda Makhanlal Binrusu yauki adubu yamnamak thaganingai oiribade mahaki machanupi Smridhi ne mahakna terrorist singda phongna singnaraduna nakoina aihaki ipagi hakchangde hatpangamgani adubu mahaki mathona adude kaidongwedasu hatpangamloi hairakhi उत्तर प्रदेश लेंगाकना लखीमपुर वाथोक मरी लेना राहुल गांधी अमदी प्रियंका बो लखीमपुर चटपगी अयाबा पीख्रे सुनथना पार्टी पुनमकी मियोई मंगा लखीमपुर चटपगी अयाबा पीखी ओपोजिशन ना मिनिस्टर अजय मिश्रा तेनी की मचानुपा FIR ममिंग पल्ली अदुबो हौजिक फाउबा फाद्रिबसी करिगिनो हाइना वहंग कया हंगलक्ले अदुबो अजय मिश्रा नदी मसी ओपोजिशन की लोकतुनबगी थोंगनी हाइरख्रे UP लेंगांगना सो थोदोगसिगी मथक्ता जुडिशियल एनक्वायरी चथनबा हाइख्रे चेरगसिदा राहुल गांधी सु प्रियंका वड्रागा उननबा सीतापुर तमना खोंगसानख्रे पनबयाय राहुल गांधी ना लखनऊ दा UP लेंगांगना पीखिबा सिक्योरिटी लौखिदे ngasi ge Rambai News Guwahati da Maitelongi Pau Sandokchaba matang solution jabagaloinana tabiri basing bom kaso hana khurumjari